Handaki Delhi khongchat ashina Manipurda tangdu leitaba hanjinnaba amadi chaokhat thouranggi matangda wapham kaya khanakhre wspham Manipurda mamang sahi lising ani kulhumdogi me ahumdagi hongna thokliba kangluk ani ge lal asina maram oidune school amadi college singda privacy phangdana leiriba miyoi singi damakta yum lising teres hananaba ayaba pirakle government ki employees singi talab amadi pension gi selfam satliba tha asigi kunthama thoi phawbagi manungda pithokpaga loinana relief camp singda leiriba miyoi singda lenga ki maikaidagi tha khudingi lupa lising amagi senpham ningon chakobom mamangda piragani Handaki Delhi gi khongchat ashina Manipurda tangdu leitaba puraknaba amadi chaokhat thouranggi matangda union minister singawa khanakhre haina Chief Minister N. Birena phongdokhre wapham asi Chief Minister N. Birena Delhi gi khongchat ka mari lenana ngasi CM Secretary ta pangthokpa paumi singa unaba amada CM na phongdokhibani Minister MLA kayana saruk yaduna pangthokhiba paumi singa unaba aduda Chief Minister na makhada na phongdokhibadi hawkhiba mamang sahi gi me ahumdagi hawduna satharakhiba lal asigi manung Handak ki mahaki Delhi khongchat asina matam sangba khongchat ama haibadu oikhi khongchat asina Manipurda tangdu leitaba hanjinnaba amadi chaokhat thouranggi matangda wapham kaya khanakhre masida maru aina privacy phangdana school college singda leiriba miyoi singi matangda kopna khanaraba matungda makhoigi damak yum lising teres hananaba ayaba pirakle haikhi CM makhata na paumi singda phongdokhibadi Union Minister singa unakhiba aduda Manipur gi lambi thonggi phibamgi matangda yamna kupna khanakhi madugi matung ina Manipur gi National Highway Infrastructure sing semgatpa amadi sayetna duna leiriba land compensation pithoktana leiriba sing pithoknaba mari leinaba Union Minister na iyaba pirakle masida sunatana chaokhat thouranggi thabak pakhatpagi manung sanna district headquarters singi lambi kilometer 9 dagi 13 phawba cement concrete road oina athuba matamda semlagani Manipur asi sana khotnabagi lamda midyang sangbaga loinana anauba football stadium ama lupa crore sani sangna sananaba lamdengba haure athuba matamda saragani masida natana cyclone amadi ising isauna maram oiduna lambi kaya satpa yadana leiriba asisu nongsingi phibam phagalakpaga athuba matamda sem sanaba hotnaragani loinana Manipurda athuba matamda tangdu leitaba hanjinnaba MLA kaya punduna hojik hotnari masida miyamna su yauksinbiduna athuba matamda tangdu leitaba hanjinnaba hotnaminasi haiba wapham su phongdokhi